Manipur people sing the hinkiba adum conflict have the agreement and revenge the thim oiba khantau daba afaba achumba ani khantau daba dagi saunaba dagi thokiba thokdok te yumpham oiba adum laba wanted lintoi haina mingthonba adum film amakhak ekuni yinakhre film asi oza question namtang laksage oza film asi story amajing screenplay direction oza no oibi ado oza film si kanagumba hojik matamduda thokiba thokdok wathok amada yumpham oibikiba wari digi lokat pibra natragana ozagi kalpana na thoiba thokdok wathok mayam asi degi laksan laga sembiba wari makha oibigibra haibasi babok tang tang ozana haibigani ngasi hojik ngaki mamamda usakiba aigi wanted in thoi film sibu yembikiba punamapu hanbada ikai kuna musiri masi aina film si ijakiba si tasena makidi matamdu ta fair encounter da mi yamna hatpa matamni adugumba thokdok yam toina thokiba sita koina newspaper da kayama thenai I paw mayama adum tana gi toina nungai ta thokdok yamana kai khare adubu part ama directly atamna badina ta bidai gi kalpana na part ama da base tawraga mayam da adi kogi sarkar ki side ta su public adi underground everything loina maksida ai message ama pinning ki madudagi aina kalpana ni isana sagasaraga ijagi bani. Yes, thank you. Yam pazai oza ozagi zida khundani na riba tawina riba si isin na ngakten adu asau ba masing khantau na dabazina adu gumbagi sumba pibam da lakhi haibasi film si su adumak ikoina commitment message adumak phangi maramdi ngasagi commando people sing ju muju achumba thabang ni muju tawjedi dasi solom nakan gi su achumba ngakni soina ba amakhakna thokiba thokdo wathok amakhakne ba ngasagi nupi linthoi sida magi su adumak adudagi oza adudagi society sida kugi nisa sabdi moksan nakibadagi keno mapuru be sikraba adum ozagi sida nungai jeri ji thokdok adugumba yamna yauri oza soma romantic ki adudida ngasagi nungsiba sengba pamjaruba lesabi oira